Ahanbada Morobe Pau Thamjari. Tarani Thoisuba State Level Pineapple Festival Pangthokre. Festival asina lamdam asigi kihom thariba longi singi punsigi thak wakhanan bangamgani haina Manipur gi Governor Dr. Nazma Heptullah na haikre. Manipur Sarkar amadi AAI anigi marakta Jenims ki Accident and Trauma Center ATC gi darkar oiba equipment amadi furniture lainaba lupa crore mariga lakh marifudra mari romge senfam pinaba MOA ama kujak pinakre. Sirara Khongda hojik leiriba PHSC ahen bathakta semganaba amadi cultural complex ama saragane hena Minister Jento Kumar na thajaba pikre. Pungni Funipange More Vangasi ayuk loisinkhre. More de leiriba Assam Rifles ke commandant amasung Major Lokthoknaba matam thakre. Amadi Susanariba Kuki Lalolup Singa, Wari Sanana Bigamak, interlocutor or in a Hakraba Evi Matur, Limit Marinigi, Comseta in Father Tungakre. Kurumjari, Times of Manipur News yang beri Bookman Hem Gentle na Taram Loksari, Hojimiam the Box and Dona Pijari. Pineapple Festival asina kihom thari balongi singi punsigi thak wangkhadan bangam gani haina Manipur gi Governor Dr. Nazma Heptullah na phongdokre. Ngasi Churachandpur District ke Kausabung DCC headquarters ta Manipur Pineapple Festival Committee Manipur na sinduna pangthokiba tarani thoirak suba state level Manipur Pineapple Festival lisingani taramapan gi athoiba mithunglen gi warolda mahana makha taraduna asigumba festival ama pangthokpa asina su nomni ba longmi singi pungning thaugatnaba amadi sakhangnabage afaba tanja amani. Longi sing na puthokliba pothok sing manghandana matam kuina liduna thambaga loinena makhoi gi semilon faganaba district khudingda cold storage sanaba Manipur lengang nasu kana honari haikhe. Develop the easily marketable products like canned pineapple slices, concentrate, extract and in powder form so that the transportation cost comes down and the fruit is a good form, is available to national and international consumer years round. This will result in production of risk for our farmers community while making good income gains. Kihom thabagi sinphamda leiba longmi singbu yokhanaba wakhalonda pangthokpa festival asida punne stall nifumapan hangkhe loinena nat ki jagoi isai kyasu utkiba thoramaduda saruk yakiba moirang kendru ge MLA P Sarachandrana festival asina kihom thariba singda hena kihom thaningbagi inot ama piragani haikhe. The function asida ikoi spirit se promote toriba se mase kusidagi ikoi inspiration do lor kanda ikoi hena ikoi endeavor se ikoi kanno honara kanda let us make Kausabung Hengdek constituency a pineapple assembly segment and a first village aduga kuloi namak se maduna baduna mara mara kanda yang welfare ba self sufficient to ba adu village maya madu village maya. Corporate Social Responsibilities CSR gi makhada Airport Authority of India AAI na Jenims ki nongna sabal oiraba Accident and Trauma Center ATC gi darkar oiba equipment amadi furniture lainaba chaurakna lupa crore mariga lakh marifudra mari romge senfam pinaba Memorandum of Agreement MOA ama ngasi Manipur Sarkar amadi AAI gi marakta khujek pinakre. Corporate Social Responsibilities na kari kari da kanaba pibage haibasi aikhoi punna khangminaba changi haina Chief Minister N Virena phongdokre. Ngasi Chief Minister Secretariat pangthokpa khujek pinaba duda AAI gi Regional Executive Director Sanjeev Jindal amadi official sing Manipur Sarkar gi oina Chief Secretary Principal Secretary Health Jenims ki Director TH Bimo Medical Superintendent Dr. N Jitendra Yauna Dr. Kyasu Saruk Yaki Saurangna lupa crore mariga lakh marifudra marigi senfam adugi mathakta hana pikiba ambulance ki mathakta atopa ambulance amagasu piba Imphal East amadi West toilet kun sanaba lupa crore ama makhaigi senfam amadi Sandel District toilet kun sanaba lupa crore amaga lakh kunsu CSR gi makhada piba haina yanakhe. MOA khujek pinaba adugi matangda Chief Minister N Virena makhataraduna miyamna CSR haibasi Ningthina Kangade, CSR gi Makada, Kanagadava Hiram Kyada Senfam Lobo Yai Haibasi, Mipung Pudingda, Kangbatangai Fade.
Tata Company na state asida grassroots ki oiba football sokonaba senpham thadarakle. Asumna AAI nasu hiram kayada CSR gi makhada senpham thadarakle. Jenims ki anuba ATC da equipment lainaba yamnaba senpham pirbirakpasi yamna thaganingai ni. Ahan bagi oina apun bagi chada kuntra ge senpham thadarakle. CSR gi makhada pirakliba senpham asina ATC asi mathau tawbada asawa mateng oirigani haiki. Organize one conclave of CSR on 6 September. I'm expecting that 70 numbers of corporators and farms will take part in that conclave. And the state government has prepared, like today, says the AAI is investing 4.5 or something for the equipments of this hospital. Like that, in every department, we may seek help from the participant who will take part in the CSR conclave. So this is kind of awareness. We do not care about it. And the school faculty schemes also, we are taking help from this airport authority. Education department have started construction of many toilets, both girls and boys in the schools. So it was a left out part from the state government. We did not care of it. Ukrul district ke manung sanba Sirarakong village da ngarang dagi hona satharakpa Morok festival ge ngasi nini sanba numita Art and Culture Minister L. Jento Kumar na chief guest oina saruk yaduna pangthokre. Festival asiga mari lenena Minister na malingi mapam amata da fangdraba asigumba tanglaba Morok makhal asina Sirarakong khaknatana Manipur gi economy da kanaba kaya soidana pigani. Lamdam asigi miyamna isorna pibiriba khudol asigi mahau hanthadana khunja singna honabiu amadi khutsem gi harna chingba haptuna Morok asibu manghan biganu haina phongdokhi. Amaromda lamdam madongge lomi miyambu hena senthok lambi leinaba Morok thabagi asinba tanjada herbal medicinal plant kaya su thanaba wafam phongdoklamki. Maduda sangadaba kudimak minister na mateng tawgani amadi market ki awabasu leiroidaba maramna lomi singda yamna kanaba oigani haiki. Masigi matangda khunja singna khanaraga thabak asi paikhaning labadi ayush department ki miyoi athubada tharaktuna hiram masigi matangda hena khangnaba honajage haiki. Nakalamaromda Sirarakhongda hojik primary health sub center amakak leiduna ana laingi maramda sothariba asisu sahi asigi manungda semgatnaba honagani amadi lamdam asigi jagoi isaibu pamjaba talent leiraba naha sing asigi yenglaga mafam chaba ama yenglaga cultural complex amasu atuba matamda sanaba honaragani haiki. The wellness center once established already, you will get the benefit of having free diagnosis blood test on the body, BP on the body, ECG on the body, then you will have, in addition to the early normal nurses, you will have specially trained nurse on company, CHO, just equivalent to doctor, at the right from Pm Manipuri, and Sukoilava, pregnant Olava, at the beginning of Hanura poverty, different stages of life, Madrid Lakadam problem, couldn't say, Hilla, Madrid, Pangun, and forget about it. I think Yaragata Imadusu, a young tuna. And the key 2019, she managed to have to remember I holiday. Hokipa tha kharagi mamangdage more da leiba nipum doisuba Assam Rifles na more gate number 1 amade gate number 2 da satok sasin tawriba misam miyam amade namphalong kaitel dagi pochai hondok honjen tawduna nongmagi chara tanjariba lever singda sangna queue lefalaga pochai check tawbagi namada ka hen harassment pibagi mayokta yaning du phongdoktuna more da leiba tongan ba kuki CSO amadi tongan ba community ge lever singna kaukiba pung nifunipan more ban ngasi ayub pung manga da losinkhre amadi makhataba Assam Rifles ki mathakta tongan ba khongjang kaya sangsinaba sem saduna laikre amaromda ngarang numidang Tenopol district ke deputy commissioner H Rupasandrana mayai tangba logduna Tenopol SP SDO ASP DSP yauna moregi HTC office ta miyam golena mifama pangthokhi mifam aduda CSO singna Assam Rifles ki mathakta tongan ba warol yauba wakacherol amasu Manipur lenga ke forest and environment minister TH Syam Kumar da pisinabagidamag DC da khusinakhi Hairiba memorandum aduda maruina palibadi more gate number 1 amadi namphalong kaithel da pochai puthok pusin tawriba sinmising da Assam Rifles na ka hena harassment piriba asi lephan gadabani
Assam Rifles singna Moregi akoibada exercise amadi forest na chingbada mathau to minadaba Moregi misam miyamda awaba piriba commandant Sumitsud Major Ankit Sharma Allies Akse More postagi loktokadabani More ase officer ani asigi sanafam nate Moregi miyambu hingbagi hak matana Bharat ki Sangvidhan ki Article 20 ki makhada ingna chikna lehanbiyo haiba warol sing yauri Hidamasigi matangda DCH Rupasandrana Assam Rifles ase Manipur lenga ki makhada leiba nate adumainamak mahaki maikaidege aset pawafam thamlage haiduna miyamda thajaba biki As forest personnel, harassing patients coming from. Number 2. Moreda Leriba Nipum Dosuba Assam Rifles ase Thasigi Kunifan Form Gimanunda Lenga Kimari Lena Baloshana Akan Bami Yang Changbiduna Lokat from Tok Patavak Lokat Pio Karigumba Hariba Matamasigi Manunda Tavak Sing Lokalak Tavata Arvadi Akan Bakong Silagani Haina Moreda Leriba Civil Voluntary Organization Hill Tribal Council HTC KSO Amta KWO Amadi Haisarna Lengakta Section Watamnagli Hiramasiga Mari Lenana HTC gi Mayai Loshang the Pangtokiba Pongwi Singa Unaba Amada Council ge Executive Member Saitong Hokipna Moreda Leriba Nipum Dosuba Assam Rifles Personnel Singna No Magichara Tanjariba Sinmisingda More Gate number 1 Amadi 2 da check topigi namada awaba kaya pibasi yaningde Masida Sunatana Misam Miam Yauna Bharat ki ngamkhagi sarukta ising thariba kaya dasu itatatana awaba kaya piri Masigi mamangda Myanmar ge sinmi ama purubagi wathoksu laikhrabani Masigi matangda tamu disina Tenopol disida ai bacherol ama thaduna khankibasu laikhre hairaduna mamang thakta leramba Assam Rifles personnel singna Moreda leriba miyamda otpanaiba amadi awaba pikiba laikhide haiki We strongly condemn these Assam Rifle activities in the borderline and gate number 1 and gate number 2. We shall not retreat, and then we assume to agitate, and within 28, if the solution is remains still unsolved, then we are going to undergo a serious and a strong agitation against this, and we may convene different kinds of agitation. Paugi Baraktan attend Babrematang Luminese. Holdings Private Limited na Laibak Miyam da Kanganjaba. Salai Holdings Private Limited ki Honorable Chairman and Managing Director Dr. Narengbam Samarjit Singh Masa Hujik business trip ki damakta Salai ki overseas company sing Yangshin Bagalona Tuan ba pipeline da Lairiba Tuan ba country sing Tanatana India Amadi Maruina Northeast ki Oina Manipur Yauna Paket Kadaba mega project sing Adugi damakta overseas bank singa stakeholder Oiminabagi Maruiba meeting sing Yauba Amadi meeting sing conduct over Sat Kibanamaram Oirega Tuan ba club CSO Lanaigi Furupki Liningi Amadi culture ga Marilena Bakudimagna Salai gi Lusing Purel Oibiribana Halaktri Fawbutang Haibining ba Tambining Makudimak Ngaibina ba Miyam the Noluk Chari Noluk na Haijari ba Board of Directors Salai Holdings Private Limited. Manipur ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari. Adom ki leijariba sanada yauriba alloy amadi elements kayagi chang marik chumna accurate quality amadi quantity ga loinana khanghanba ngamlagani. Lamjingba jewelry na pijariba khudong chaba asi lobi hau adom gi sana adu sengi natraga sengde haibagi chingnaba adu kokhanbiyo. Akupa marol gi damak lamjingba jewelry da lengsinbirao. Lamjingba Jewelry, good quality is our priority. Gunamani Eye Clinic is looking for qualified, young and energetic applicants for the following post: optometrist, X-ray technician, clinical assistant or nursing staff. Interested candidates can apply for the above post with their biodata and certificates before 26th August 2019 between 9 a.m. to 3 p.m. Interview will be held on 27th August 2019 at 2:30 p.m. Gunamani Eye Clinic, Wangkai Kaithel Asangbi, Imphal East. Break matungda makata pa pau pijari Manipur ge apunba ngamkhai manungdagi Kuki Homeland amadi Kuki Territorial Council semgadabani haiba demand tawduna Bharat Sarkar amasung Manipur Sarkar ge mathakta khulai paiduna lal horambadagi
Hojikna lenga ka suspension of operation su tawnaduna tripartite talk chathariba koki lalhong basinga makata na wari sanaduna warishin ama purakna bigidamak Bharat Sarkar na interlocutor oina hapkraba AB Mathur numit marini gi khongsata ngase Imphal da thonglakre hojik North AOC da leiba Imphal Hotel da leriba AB Mathur na su satnariba koki lalolup KNO amadi UPF ki lusing basinga wari sanabadana tana Thadok Students Organization yauna atopa koki organization singi mihut singasu wari sanagadawri maduda Thabak Pothakraba IPS officer Dr. S. Ibom Sana Manipur Sarkar ki Makedigi Lusingbo in a Saruk Yagani Hairi. Tampaki District Taruki Oinangasi, Kumzalisingani Taramapangi, Taret Suba Economic Census, Imphal East District Deputy Commissioner Dr. Rangitabali Waikom Nahogokre. Government of India Ministry of Statistics and Program Implementation Amadi Common Service Center E-Governance Services India Limited Nasinduna. Soibam Lekai Ayang Paliro Talaiba Common Service Center CSC Data Jenda Pangtokiba Hongdokpagi Thormaduga Mari Lenena Deputy Commissioner Dr. Rangitabali Waikom Nahai Ngasi Hangdoksa Balaibasu Technical Gi Oiba Kudongsa da Balaibanina Mapung Fana Thabak Pangtokpadi Numit Humni Mukti Changkigani Hairiba data asi Yumthong Changduna collection Tawjagani Myoy Amagi data adu OTP login Tawraba Matungda master base time stepping yauna geotap su Tawgani Hairiba process asi online amadi offline leibanina pung humudrani thoisangani masigi manakta makha tarakpada hairiba data sing asi first level supervisor singna pung nifuni panchang yengsingani karigumba asoingam yarum batarabasu first level supervisor singna semdokani taret suba economic census asi state asi khakinatana bharat pumbagi oinasu yamna maru oiribani asigumba khongthang asi paikhalakpa sida leibak miyam line department ki thongmi singnasu thamoi sengna amadi asumba data puthokpada punna khusamnana chatminasi haiba wafum kya phongdokhi general public and all agencies and authorities, my PRIs, my ULBs, my subdivision officers, my block development officers khudimagta akoy tawjagadori ba 7th economic census support tobiyu Nakalamoromda ngasi pangthokiba thoromaduda sarugyakiba CSC E-Governance Services Unit Manipur Center ge State Head Wangkhem Dilipna ngasi Tampaki District Tarukta hogdokliba asigum lemhoriba chingi district singi oina September 8 da hogdokani mamang thakta pangthokiba economic census singa yengnabada handaki asida ahongba kya uba phangwada natana anuba makhalgi electronic device kya su sizinagani haikhe Tasina achumba asingba oiduna planning da adagi government ki leriba kanomiam sida achoba mating ama oigani habase CSE E-Governance Services India Limited implementing agency oiriba 7 economic census ki site gi mayamda appeal tawjari Bharat Sarkar ki Ministry of Statistics and Program Implementation National Sample Survey Office ki paukta matungina Thobal District su District asigi Deputy Commissioner and Bandana Devina ngasi taret suba economic census hogdokre Thobal DC Conference Hall da pangthokiba tha ahum chumna sathagadaba taret suba economic census hogdokpagi thoram aduda Deputy Commissioner and Bandana nahai asigumba census asida mathau tawgadaba supervisor amadi enumerator singna miyamdagi economic activities ka mari lenaba data sing khongatpada Bharat Sarkar na piriba guidelines sing ingadabani Census asida yumpham oirega miyamgi sakho thorangi thabak paikhat kadoriba data sing khongatpa asida miyamnasu isa isa gi asingba data adu marikchimna pibiyu loinena supervisor amadi enumerator singsu mateng pangbiyu haina appeal tawkhi Government of India ge Ministry of Statistics and Program Implementation amasung Common Service Center CSC E-Governance Services India Limited na pangthokadoriba taret lak suba economic census 2018 Kaksing District ko inesu Deputy Commissioner Kaksing Valentina Arambam na hogokre thoromaduda Deputy Commissioner Kaksing Valentina Arambam Kaksing Municipal Council ge Chairperson Naurem Sanjut Kumar Vice Chairperson KHH Jalajit Council Singh Kaksing District ke Pradhan Singh Ministry of Statistics and Program Implementation ge Deputy General Manager M Madhusandra SDO Kaksing Anjali Chongtham SDO Waikong T Bimolsan Additional SP Law and Order Kaksing Lunthomang Khongsai Kaksing District ki manungda leiba CSC Singge Myoy Singh District Level Officer Sing yauna Kaksing District ta taret suba economic census asi mai pakna pangthongnaba khanane nakhi tungda economic census asida mathau tawgadaba Common Service Center singi Kangbu Deputy Commissioner Kaksing Valentina Arambamna mahaki office complex ta gilam thaki thorom maduga mari lenena Kaksing DC Valentina Arambamna hai
Government of India ge Ministry of Statistics and Program Implementation na khanglapaki matungina taret suba economic census 2018 sahi asige August September amasung November December da pangthokadore. Manipur ge oina tangkak anirak thongna pangthokadoriba asige ahanba tangkakta Kaksing district asisu yaurokpadage ngasidagi hogdokpane. Kaksing district ke economic activities ka mari leinaba information sing common service center singna khallaba enumerator supervisor singna yum da satuna mobile application gi mateng da prescribed format ta khomjingani. Masida enumerator amadi supervisor singda marik chumba information sing pibiduna district asigi miyamna mapung fana sogatpiu mateng pangbiu haiki. Bisnupur district ki oinasu district asigi deputy commissioner Nita Arambamna taret suba economic census hogdokrai. Ngasi district asige mini secretariat campus ta DLO enumerator amadi supervisor singna saruk yaduna pangthokiba thormaduda wangangduna Nita Arambamna hai economic census ke kuthang da Local report asina lamdam masigi sakoi khongthang da tengbang badana tana thabak phangdriba miyoi kya da thabak pina bahona bada achobo mateng oigadori bani maram aduna lamdam masida lairiba miyamna enumerator amadi supervisor singda report piba matamda asumba asengba du pibiu hairaduna data asina maram oirega lamdam masigi sakoi thorang da lengak ta achobo mateng oigadori bani haiki Hairo kendra gi manung shanba salungpham da leiba Kang Thoksau Upper Primary School gi nongna sabal oiraba ka tara leiba sanglen ngasi kendra sigi mihutsu oiriba Education Minister Thoksom Radeshyamna chief guest oiduna hongna bi matung ina sanga khrai athoiba mithunglen gi oiba warol pireduna Minister Radeshyamna hai angang khudimak tungi khunai asigi lan ngaktani mama mapa gi khwaidagi mamal yamba lansu isa singasini sel yamna leiba fajaba konungumba yum saba adu asengbalan nate asengbalandi isa singasini khwaidagi mamal yamba lan oiriba isa singasida Afaba adu khakta uhanbiu amadi khanganaba honase oja singnasu mairoi singbu takpi tambibada masada masagum nungsina loina duna takpi tambiu mairoi sing school da lakningnaba upai kya ojana puthokpigedabane mairoi singbu kihan bahaibasi afaba nate haiki singmalanina moibu sengna afaba miyama mohenba thasi kasinaiba honaba kanba mayami khanba Laitala ubungamba migi pite topungamba al sing museba fajan topungamba adungwa phaba ngang sing puthokpa haibase masina athoibelan ne khalakana khoi myam ponno hona minaraga adu akoi masigi school se fajan seminaraga top school kya seminaraga na salungam se aphaba mina big than badumba aphaba ngang big than badumba salungam oense doctor kaya puthok se Global warming thengna ba Bharat lengang na local pathongsil gi makhada Manipur lenga ke Forest Department na Manipur gi tungan bampham sing da satharak pa yengsin khongset ke saruk amoy nga se Minister TH Syam Kumar na lusingduna jiribam ge baiboni jiri mukta leiba nursery bamboo plant farm yengsin kre ngasi gi yengsin khongset aduda jiribam Forest Department gi official sing su saruk ya ke yengsin khongset aduga mari lenena Bharat lenga ki makhada Forest Department na lamdam asige tungan bampham sing da yengsin khongset asi sathaduna lakle Manung hanjin ba mafam sing da satuna yengchindrabadi mafam maduda kari pambi thabana hena kana bage haibadu khangmangam loi jiriba masi wa thabada yamna suna ba mafam ama oiribani masigi su mathakta wa asi lamda masigi miyamna chinjak ama oina su sanaribani amadi tongan bahiram kya da su seasonary haiki makhan gi variety species haibitare ti miyam ti tabadi pami project pami gi expert miyam tor kanda koi wa thabagi nursery plant si sema kanda koi hena Hana horiba wasing gisu lokopura taba si maraksida tongan ba economical weba haidi yam thuna ku semron phaba asawo wa min he pamna ba si thabak te sin ba ya ba du wa makhal su ku nursery project department sema kanda ku semani aduna jilai ba sina zo ku gi Manipur da ku waji sidagi ku na wasoi sabe ya ni de soibum namba ya ani de gi magi any kana makhal ga da ku waji ku sinai ba tamtam si prasan singa choba support sangi department nga moi Police na ngamoy, di pa press ka ngamoy. Apun na koy pun na sabot mo nila di damdam sa kapang ngam kani ado puksang sang na thamang ngam kani. Silay de lay si wa makal ahum ni thari je. Ko ado wa makal ahum je. Akoy gi amala bamboo sa tulda hai ba ma. Adi bamboo sa tulda je akoy na karani. Akoy gi unal gu mai tai. Unal ne akoy gi tampak do gudo. Ado atopo wa makalam bamboo sa bamboo sa masina akoy singi sani bi. Asaw makhan ngakani aduga atopa ahum su wasine bamboo sa polymer fasana sigi sina koi Manipur phangde si wase ko
asomdagi sialaga serida try to akoi masing angu bomo yawe bako madu medicinal oil na mo hai adu serida koina leiriba target si yamdrabada akoi sirling lak amai mathakta puthokna ba semane bako paugi marathan aten ba brem tangalong minase Kangla food product ti iram dong dia seng mahong yeng dio garlic mixer khatana tana kangla gi ano food item singi mahong kangla bada ngauroi do kana bu lei bagi kangla napi singnang hoba mafam sing matam changhandana sengdokpa aduda sunatana singkup chana kaklaba napina leibak lehauk su phagat hanba yare achouba sanabungi napi changmanana kakpagi damak waningai leitre sijinabiu grass cutter amadi mulcher awaimal pungda lupa lising amaga chamnga contact tobiu Manipur Farm Hotel near Sainik School Impal Manipur gilabuk sing sangalasi chahi chupa break matung da mayam betoram nuksari makata paug da Tribal Land and Resource Protection Organization Technopol District na matam kya gi mamang dage davi tanduna lakiba adu gi matang danga se nungthil pung ohum taba matam da TDN Hills amadi Fisheries Minister Oiriva and KC ge lamhelda leiba residential quarter da unaduna wari sanakre wari sanabadu da organization gi maike dage tanduna lakpa davi sing adu putoktuna kumna khanakhe tungda organization na taliba davi sing adu lakadoriba assembly session asi loiraba matung chief minister gi table da putoktuna khanage amadi unabadu da organization gi miyoi singsu saruk yana ba honage haibige thajaba minister gi maike dage pk amarom da organization asina thasige kunmari dage imphal more lambi ge palel dagi more fawb ge lambi paring da chathariba highway construction ge thabak sing thingbage khongjang changsin gani haina tawramba du handokre karigumba chief minister amasung TD minister na piriba thajaba si thabak to onthok trabade matam ama hekta da matam kaktaba general strike yauna akanba khongjang kya changsin gani haire Mahiroi Bebishana Mishige Asumba Langla Langjil Putoktuna Lairiba Asigi Mayokta Sangsilakpa Khongjanggi Saruk Amoina ngasisu Thangmaiban Khondram Selungba Lekai Hizam Dewan Lekai amadi Laurungpure Lekai da Kusamnaduna Thangmaiban Laurungpure Lekai da Leiba Thayo Club Mamangda Kuthang Sarai Henbage Khongjang Changsin Kre Panbayabadi Misi Sigi Mayokta Semkiba JSG convener L Ganesorina Thokiba Cherol amagi matungina Ngarang dagi Tongan Tongan Balekai Sing Punsinduna Kuthang Sarai Henbage Khongjang asi Sangsilakibani Haiki Mahiroi Bebishana Mishi asige Langla Langjil Putho Haiduna ngasi Kaksing District ke Laimanai Community Hall da miyam na wakan inform sathaki Laimanai apunba Maira Paibi amadi Thawal Imana Sinduna sathaki ba wakan inform adu da sarugya ki ba mana Fongdorokpada Bebishana na mahaki school boarding da yamna singnaniai oiba mong da siduna leramba adu thamoi sokna nungaitaba fawi Mishi asi yamna singnaniai oiri matau karamna siribano haibadu athubada puthokpiyo hairaduna Hojik fawbada Manipur lengak amadi Polisna karigumba amata puthokpangamdaba asibusu ninda taruduna pendaba fongdolakhe amadi athubada misi asige langla langjel khanganbiyo haike wakan inform aduda Bebishana misige asumba while athuba matamda puthokpiyo haina thaba banner sing sijinakhe Vitamin A amadi D gi saruk yauraba sumthang haina mingthonba pasteurized Tauraba Sangom ngasi Classic Hotel da pangthokpa thormamada Veterinary and Animal Husbandry Minister V Hankhaliana launch tawkre Rural Economy gi phibam phagathanbada dairina achouba thodang ama lauri haina Minister V Hankhaliana phongdokre Manipur Milk Producers Cooperative Union Limited na TINI Tata Trust amadi National Dairy Development Board ka pulaga puthokpa anuba makhalgi sangom 45 ton milk with vitamin A and D launch tawbagi thormaduda Veterinary and Animal Husbandry gi Commissioner Suman Singh IAS Director Dr. C.H. Sauba Cooperative Societies ki Registrar Robert Singh Khetrimim IAS
NDDV Anangi Executive Director Minesh Saha Amadi TINI Tata Trust India ge Senior Advisor Vivek Arora Union gi member sing Amadi Veterinary Department gi official kya na saruk yaki thorom adu gi matang da Minister V Hangkhaliana state asida darkar oriba sangom gi chang yongna puthokpa ngamdri dairy farming sing asina yariba makai sangom gi chang hena puthokna bahona si ngasi ahan boina vitamin A amadi D yauraba sangom puthokpasina miyoibada asoba kanaba ama piragani haiki. Very hard for this, and with the help of the center authorities, NDDB and other institutions, I hope that this sector will be improved. Prime Minister Narendra Modi gi lising makhada Ministry of Jal Shakti Department of Drinking Water and Sanitation gi makhada hongdokhiba Jal Shakti Abhiyan ngasi Manipur gi oinasu Water Resources Minister Lepa Hokipna hongdokre ngasi Langol da leiba NIT Manipur gi seminar hall da pangthokiba campaign asi hongdokpagi thoram aduda athoiba mithulen gi oiba warol pireduna Minister Lepa na hai lamdam masida leiriba miyamna usara sing thabagi hainabi thamduna malem gi oina ainga sagi khal kaitharakliba asi thengnana ba amadi Water Resources sing kannana ba honasi loinena lamdam masida leiriba miyamna lenga ki leiriba Land Act amadi Forest Law sing ngakna thabak tongduna mahusagi khalasi kannaba honasi haiki Lining Nauria Fulogi Chamaga Kuntrama Tuisuba Bart Anniversary Gamari Lenena Written Quiz Competition Amadi Sahi Sige Oina Bosem Amadi Kosem Naloba Class 10 Amadi 12 the First Division the Past Okraba Mayro Sing Opigi Tormama Singkong Mari Fubala Nashindu Nangasi Fubala Loktak Maru Community Hall the Pangtokre Tormaduda Tinungai Jela Parishad ki member Ozoy Sendra Fubala Gram Panchayat ki Upapradhan L Sundari Devi Ward number 4 ki member KH Bina Devina Athoiba Mithunglen Sing Oina Sarugya Loinena Social Scientist Dr. Dhanavir Laistram, SDPO Moirang KHS Sivakanta, MUG Department of Economics ki Professor Dr. Singlen Maisnam Amasung, DDK Imphal ki Assistant News Editor CH Briendrana Akanaba Mithunglen Sing Oina Saruk Yaduna, Mairoi Singbu Puning Thogatpa Wangang Ki. Lininghal Nauria Fulogi Maramda Written Quiz Competition Aduda Makong Mathang Tarba Sing Amadi, Sahisida Fubalagi Oina, Class 10 Amadi 12 the Past or Krava, First Divisioner Sing the Manapi Duna Puning Thogat Ki. Thawal District ke Kangabokta MMRC and Unity Park na sinduna Lininghal Ibungo Fundrei Fulogi Chamaga Kuntrani Thui Suba Mapong Ningsing Thoram Galoinena Park asida leiba Lininghal Ibungo gi mitamda haileka tuna ikai khumna utkrai Thoramaduda BJP Weaver Cell Manipur gi convener L Sarojini Devi KM Blooming Higher Secondary School gi Managing Director Dr. Roman Kumar Kumantem Lamdam Madom gi Ahlaman Naharol Amadi Mahiroi Singh Saru Yakhi Apokpa Marup Lanka Hozai Assamge Masa Oriba Kalugur Apokpa Lining Call Nasindu Nangasi Tentuli Kulenda Lininghal Nauria Fuloge Chamaga Kuntrani Twishuba Mapoko Montorum Lamdamadugi Miam Galoina Pangtokre Afongba Miam Gioiba Mipam Amagaloina Pangtoki Batoramaduda Akang Ahikiana Nauria Fulogi Maram Amadi Maitegi Lining Laishon Bungak Senduna Tamnabugi Matangda Kananaki Manipur Lengangna, Meitei Miteibu, ST Lista Salhanava Honavada, support Ogani Hine Assembly me from the Lautokuna Tazaba Piki Badu, Lakliba September Manga Fobugi Manunda, Kari Torang Lady Hibasi, Miam the Kangandrabadi, Tanaban Mitage, Railway Project Tavak Tingelagani Hine, ST Demand Committee Manipur, Gi President, Diras Yumna Fongdokre. Ngasi, STDCM Gi Maya Loshing the Pangtokiba, Pomisingo Unabamada, Mahana Makataraduna. Railway project ke thabak thingjinba asi haukiba March thadagi chatharagani haina lauthokibani adubu election ki code of conduct laikibana maram oirega makhal amatagi khongjang changsinba ngamkide adubu tha manga helaba fawba lengak na tumina leisinba asidi yaningde atuba matamda lakadoriba assembly mifam gi mangoinena lengak ki kari thausil thorang leirabage haibadu miyam da khangan gadabani haike madagidi kanai phawba tawgadi ge detail to tapna lauthok sage aduga taruk tagi da khoi ahamba oina railway line construction thingba habise akhoi Sultra Demand Committee ki side tagi ayagna miyam da lausoksari Suba Mapokumon Thoram ngasi Iril Bungda leiba Manipur Thangta Association ge sanglenda pangthokre Thoramadu da saruk yakiba Rajya Sabha ge MP su oriba CPI ge Central Leader Binoy Biswam Nahai CPI si leibak asida khundariba tuan ba phurup sing yauba political party amani
Manipur gi lamyanba jananeta hizam irabot ki kathokpa kya adu yaudana CPI gi puari mapung phaba oiroi. Maramaduna lamdam asida khundariba mipung khudimangna lamyanba sina chalamba liklam adu chatminarabatada afaba khunai ama purakpa ngamgani. You go to south, you go to north, you go east or west, wherever you go, in any village, any town, I am sure that there is CPI there. Our party is there, our flags are there, our colors are there, and their studies are there in all parts of India. So we can proudly say that our party is a party of this great nation, India. Nakalamaromda Thoromaduda Sorugyakiva CPI Manipur State Council ge Secretary L. Sotin Kumarna CPI Manipur State Council asi Hoki Besahi Lisingamaga Chamapan Nifunipan ge August Kunhumdoida Lamdamasige Lejariba Nat Saktam Amadi Tuan Tuan Bahiramda Kumang Songsilanabagi Pandamda Linkat Kivani Party Sina Lamdamasige Oiba Tuan Tuan Ba Isu Kayada Sarugyaduna Lakle Loyana Makata Nasu Lamdamasige Apun Bagi Saktam da Singara Kudimaki Mayok Talep Kigani Haike State Sasso, Kerala Sarkar, other regulations that put in the city of China, corruption, Bapu, Chale, Sigi Bank with fight the wedding. So we put Tangi the mark, the Kenyan program there, I went to my party. Sigi Bank with fight the wedding. I can Prime Minister program. Dolai Tabi various Sangara, but the Sing Maria of the various men. Other. We have to start getting the same, but the Communist Party to be the hero. Paugi Maraktan attend Babrematangalogjari. Of German quality and innovation, Manipur Ahan Boina Steel Company authorized dealer KD Enterprises ta gasoline, electric, amadi battery ki khuthang da chalai bi yaraba outdoor power tools khudimak phangbiragani. Hairiba sing dudi cut-off machine, mist blower, petrol lawn mowers, handheld blowers, brush cutter, chainsaw, art auger, high pressure washer cleaners, battery head steamer, cordless strop shears, intercultivator, power weeder, power tiller, the steel cordless pole pruners. For more details, please contact KD Enterprises, Changangai Uchekon, Tidim Road Airport, Imphal West. Mobile number 961-260-7378 natraga 700-562-3082. Ekhogi email kdenterprises2019uchekon@gmail.com. Loan available only for power tiller. Break matungda makadaba pau pijari. Viet second year pupil teacher na sindunangasi teaching aids exhibition 2018 DM College of Teachers Education ge multipurpose hall da pangthokre. Pangthokiba exhibition aduda sarugyakiba DM College Teachers Education ge principal Dr. Aids Ibom Sana pangthokliba thoram adugi warol pireduna afaba mating leiba khunai ama semada ojasingna asoba thodang ama lowri ojana angang loinaba matamda karamba maungda loinagadage haibasi ojasingna khangpham thoi haiki aina college le badagi khosai khuding teaching exhibition je khoina practice teaching school da makoina practice teaching thadring da ai ko teaching exhibition pangthoi sigi mamang da khoina micro teaching nimit hom nim su tawi duga micro teaching no selakpada demo class aina haidi angang jing da kamai tawna lai tambini kamai tawna ngasai teaching sinani kamai tawna sa angang jing da question hangan gani hairu jing mayam makhal ki tongan tongan ba kan themsi da khoina pangthokje Bharat Lengake Ministry of Corporate Affairs ke minjeng makada Manipur ge han boina RO water purifier GPS tracker LED light amadi LED television puthokpa ngamba Virus haina mingthon ba company ama Naurem Thong Khulem Lekai da eminent economist Professor N Mohendrona hangdokre factory hangdokpagi thoramadu ga mari lenena Virus Venture Private Limited ke chairman Aribam Chitaranjanna trademark register toraba Virus company na puthokliba pothok sing ase India ge amadi international ge thakta atopa company singa sangdamna ba yaraba pothokni lamdam asige thabak phangdraba naharol singda thabak pinabagi khudong saba amasu piriba company ase India khakna natana malingi mafam kyada lamdam asibu sak takadaba company amani haike asina mai pak pangam lagadi company sigi 20% profit 20% profit maram chana iramdam Manipur asigi awa ana taraba amasung leita lairaba singi damakta mateng pangjagani masi aihaki amasung Virus Venture Private Limited ki wasak amu aina thamjagani
Nakalamoromda Thoromadugi Atoiba Mitunglengi Oiba Warol Pireduna, eminent economist Professor N. Mahendra Nahai. Chitaranjana Horokliva Kongtang Asi, Lamdamasida, Sakotpagi Asoba Kongtangni. Adumaku, Lamdamasida, private company Kya Leribasu, professionally, Sound Oidavana, work culture Laitavana, industrial culture Asi, Manipurda developed over Yamna Y. Maramasina, Chitaranjanda, Tavak Ama Paikalakpada, work culture Sakot Hanava, Nainavi Haiki. Manipurda Huzik industrial culture si developed over Yam Wari, a choba problem Mayama Huzik, Tengari Mayama Budi, hi, market Yam PE, Adegi, Koigi, Levi Miam Lady, the supply Bolton, Uzik globalization, Lagmat and the market, like tiny Wanima to the Channel of Ponico, because you can sell your output in England. England, Japan, you won't be area globalization ki lakmatamda e-commerce lakumbatamda market ki pickpa chawgi athabu kari lerigi. Manipur Khunai Asibu, Atamna Manghana Torok Kudimak International Peace and Social Advancement, Ipsana Mayunagani. Khunai Asige, Yanglen Saru Oiriba, Nahake Abu Manghaliba, Imung Manunkaya, Kangkong Saheliba, Mayaka Bachinjak Asi, Manipur Dagi, Maru Fanga Mutanaba, Torangama, Lebak Miamna, Puno Honabagi Matokare Haina, Lup Asigi, IPR Secretary S. Tombisanana, Tadro Pasero Amana Haidakli. Cherola Sina Makatari Budi, Manipurgi Manunda, Tariba, Poppy Pambishing Asi, Maru Fanga Manganba, Ngamdriva Makai, Draki Watok Asi, Lushinma Wagani. Drug Lalon Livasing Asi, Ngashidi, Factory for Walling Katuna, Lamda Masida, Aso Basina Basaktam Ama Oirakli Hariduna, Jumnagi Puxel Sengba Police Amadi Organization Sing Kaktana, Drug Tingbangam Loy. Kanglup Purup Naidana, Lamda Masida Kundamina Riva, Mipung Kundimagna, Amato Oina, Honorable Matamdata, Lamda Masida Gay, Drug Hariba Potsakasi, Marom Domanki Gani Hairakli. Economic Growth Society of India Amasung International Business Council New Delhi Anina Research Ki Lamda Thoidok Hendokpa Thavak Pangthokpa Amadi Contribution Pibigidamak Indian Solidarity Council New Delhi Gi Associate Member Ama Oiriba Thawal Nongang Khongdagi Dr. Akoijam Priyokumarda Asia Pacific Golden Achiever Award Lisingani Taramapan Pirakle Global Business Council Amadi Economic Growth Society of India Anina Sinduna Thasigi Kunmathoida Gawagi Panajida Leva Hotel Tas Vivanta da Pangthokiba Individual Achievement for Economic and Social Development Haiba International Seminar Amada, Goa Legislative Assembly Speaker Anand V. said, former Director CBI, SH VN Segal, World Environment Management Service ki President, Gary De La Pomlaina, Dr. Priyokumarda Award Asi Kusina Rakibani. Manipur ki itihasta Maru Oiriva, Mafum Ama Oiriva, Maharaj Bhagacendragi, Manglanda Uduna, Govindaji ki Mitam Sabada Sisina Kibani Haiba, Imphal Iski Yaripok, Poiro Khongjinda Leriba, Kainagi, Thaibong Pambi Hauriba, Kubamda, Krishna Janastami gi Thoram Pangthoki Bagulenana, Kumginong Suhanabagidamak Ira Thoni Krai. Thoram Maduda Sarugyakiba, MP Dr. R.K. Ranjana. Asigumba Senglaba Manipurgi, Puariga Sagonaduna Laklaba Kainagi Lifamlen Asibu. Pangambam Sagaina, Ipa Ipu, Haktatagi, Ngak Senduna, Ngasi Faubo Lakpasi, Punamakna Taganingai Oi. Kainagi Lifamlenda, Mausadagi, Hogduna Leraklaba, Hairangkoi Hariba, Pambi Asibu. Sara Semduna Lambigi Nak Yetta, Mapung Kada Tabada, Angamatodang Lojage. Lifam Lenasida, Tony Java, Lapiripidamak, Kongpam, Kudpam, Kudhampam, Amadi, Ising Tamnaba, Ising Reservoir Sanaba Marilena Valushang Singda, Kangalagani Haraduna. Lifam di Miyamna, Kurumgadabani, Lai Kurumba Lakpasing, Tingadaba Nate. Nasigi saying Laba Laginumit Asidage, Akoi, Jumna Afaba Wakalon Kanduna, saying Laba Lifam Len Asibu, Taru Tanana, Mafam Ama, Ohenavidamak, Sango Sagat Page, Apun Bagi Wakalonda, Manglum the Sanction Nava, Honamina Si Haina, Miam the Apil Tauki. Chilinausing, Alamansing, Mapugi, Simpanda, Hena, Afaba Makugi, Sentok, and Navagi, Adu, Genoma, Pirakadabina, Mayam Punamagna. Upon the Piven Muta, Asi Hena Sapat Ababi, Adumuba, Wakalon Tabigani, I was a Nasibi, Shortly saying the Ba, Krishna Zalman, Amayanda. Krishna Janma Summit in Ningtokong Sindunangasi, Ningtokong the Su, Krishna Janastamigit Valantorum Pangtokre, Basudevana, Krishna Bu, Pok Padangai, Kangshana Haki Danava, Turel Ipak Lana Pukibagi, Saktam Saduna, Ningtokongi Mafonkeada, Krishna Bu Ningjaba, Miyakana, Matung Induna, Sapagalunana, Maduda Kurumnaki. Samitigi President, TH Ibom Sana, Malemda Santi Pornaba, Igna Signa Pan Balamdam Ama Oina Bapandamda, Isorge Santigi Pogel Puduna Torum Si Pangtokoni Haiki.
Jal Shakti Abhigyan ki makhada Chandel district ke manung sana laiba Tampakhul amasung Lainingkhul village ki communities conserve area da miyamna paksana usara thakre. Nonggi ising yokshin duna thamaubuda mateng oinabgi pandamda Autonomous District Council Chandel Northeastern Region Community Resource Management Project Chandel Narcom Chandel ki partner NGO Oriba United Tribal Development Project UTDP Sandong Pokpi Sothe Lim Abom Manipur Sothe Union Manipur na punna sinduna pangthokiba tharmaduda Tampakhul Lainingkhul village singi church leaders sing village authority members sing youth club members sing village anisige natural resource management group self help group sing amadi members sing tribal United Tribal Development Project UTDP gi staff sing atai kyana sarugyaduna divisional officer Chandel Forest Division dagi pirakpa usara chanirom thaki loinena uwa marang kaina tharasi miyam gi uyok kalasi lamai thaba toklasi lamnaki sa usek kalasi haiba kholau kya su lauki ngasi nungthil pung ani makhairom taba matamda Imphal East District Police ke narcotic cell ge kangbuna kyamgai karate hall manaktage me ani WI tablet lising taraga konana fare chaurangna lupa lakh tara romgi mamal oigedaba WI tablet ka konana far bame ani adu Kanchipur Cinema Hall manaktage Huidrom Rajen chahi niputaren apokpa laikhidraba udoi amadi basikong maimom lekai dage maimom basanta apokpa laikhidraba mohori kawi fagalaba tablet sing adu Rajena Guwahati dage thasigi kunithoi da porakpani aduga Lilong Turel ahanbi dage Muhammad Anup Kauba me amada sinanaba thorang toromani haiba khangmangam le hairi ngasi ayuk pung nipalom taba matamda Imphal Jiri lambi paringe nungba yorokadaba kilometer mari rom walingaida sakhangdaba singna ID ama phumduna thamlamle ID adu Assam Rifles ki kangbuna thengnarakibani adumoinemak ngasi numidang pung taruk henba fawba lokthoktre Imphal dage bomb expert ke kangbu ngaiduna leiri hairi lambi paring aduda ID leiba aduna maram oirega Imphal dage tongan tongan ba polam sing laurunabgidamak CRPF na ngak senduna changkiba gari singba sing lambi da panduna leiri hairi Myanmar gi Eastern Konyak region ge manung sanba hasik amadi nongyuda NSN IM amadi NSN ke gi lanmi singi akan mamong da nomai kapna kre haina news live ke report amana hairi pawsina hai Nagaland gi Mon district ta sangsilaki ba NSN IM ge deputy commandant in chief Oksulong Tangkulna lusingba kangbu amana Myanmar gi Eastern Konyak region ge manung sanba hasik amadi nongyuda IM ge headquarter oina samgana ba thorang torpadege mafam maduda Hana sangye phom logduna leiriba NSN ke YA gi kangbuna sangsilakli ba IM gi lanmi sing adu takthokna ba honabada khuthongna bagi thodok adu thokibani hairi ngasi nungthil pung ahum lom taba matamda Imphal gi North AOC gi toilet complex manakta naha ama gyan manglaga taduna leiramle Naha adu manang nakpada leiba miyamna thengnarakpadage police ta pau pibidage police na lokalaga hospital da laikana krai naha aduge chap chaba masang maming khangmangamdre mahak nisa ka hena chaba mi urma yai haina thajanare ngasi nungthil pung tarani thoi makhairom taba matamda Jiribam district ke Borobakra sub division gi manung chanba Jiri tipai muklambi ge bonkat ta passenger puba auto rickshaw ama accident thokpagi thodokta mi ama sire gari aduge driver yauna mi anina soktuna Jiribam hospital da laikana krai Laibak thiriba thodok aduda laikhidraba me adu Rintu Das chahi nifutaruk apokpa laikhidraba Bipul Das kawi Jiribam ge Bhutan Khal Bengali basti dagini hairi Nong ningthina tadabadage lo uba yadraga Tiger Camp ge akoibada leiba lo pari chanirom da MI department honaduna ising phangan khrai tangai fadana changba ising gi chang yaunaba department asige chief engineer gi miting makhada ising phangan kibani Tiger Camp Khul Asigi Advisor S. Thoibana, MI Department akan memiyang changbiduna ising phangdana wana leramba maphamsing asida ising phanganbiba asina lau panba yaragani haibigi harawa phongdokhe. Paugi maraktan atin babre matangalong minase. Studio 11, India's favorite salon and spa, now at Imphal. Our services are haircut, hair straightening, global color, body spa, hair spa, waxing, threading, facial and treatment, hand and feet care, makeup. Body massage. Studio 11, Salon and Spa Imphal. Look fabulous.
Fitness World Building, Singzamai Mathak Chongtham Lekai, Imphal West. Phone number 038524406164. Break ke batungda makada pa pau pijari. Thobal district ke Hairok Nagar Panchayat na kon ba mafam singda ngasi door to door collection, source segregation amasung numit chamanige impact initiative Swats SHG Pariwar Hairiba campaign ahum asi hogdokre. Hairok Nagar Panchayat na silaga Hairok Part 2 gi ikop ningtho laibungge mipun sangda pangthokpa campaign ahum adu hogdokpagi thoramda Manipur lenga ke Mahot ki Commissioner M Joy, Hairok Nagar Panchayat ke Chairperson Laisram Nungsisana, Mahot ki Director TH Hari Kumar, Manipur lenga ke Social Welfare Department ki Director NG Uttam amadi Muda ge Deputy Secretary M Nandona athoiba lengbirapasing oina saruk yakhe. Ngasi ki thoram adugi saruk ama oina tuan ba akhangai singna government ki scheme sing maruina Posan PMJAY amasung CMHT gi matangda miyamda masa khaina wangangki. Hairok Nagar Panchayat ki ward number 6 ki councillor su oiriba Nagar Panchayat sige Vice Chairperson TH Birjitna campaign ahum adugi matangda sandongna takhe. Mamangai da leramba Sharing Basinga, Hosik Lady Basinga, Yanaba Matamda, Kenabaka Lady Hina, Sharing Basingi, Apun Balup, Sal, Gi Secretary, Jiban Morang Tim of Fongdokre. Nasi Konung Mamang Deliba, Lamyan Basang in the Pangtokiba, Sal Gimapaluk Suba, Mapokumon Torongo Marilena, Jibanna, Lamda Masida Lediba, Aiba Kiana, Mamang Takta Leramba, Aiba Kiabu, Ikai Kuna from Toi. Hongliva, Matamgi Isel Matungina, Anuba Wahi Wataka, Sizinabasu, my Horol the Getchanak Lava, Tokfadrava Kiadi, Equina Kopom Tokte. Manglam Chetki, Sangnara Vakiagi, Matok Tambana, consider my papo again hike. Sala Lady Makai, Manipur Gi Oiba, Manipur Kurilo, say Sering Oiba, Tabok Torom Sing, Hokiba, Halaman Sing, Haribal, Pillars in the Kondaraba, Punsigu and Katoko Laglaba, Saisi Serengba, Saisi Serangba, Saipanba, Iribasing, Say Leptana, Pibang and Bagi Wakalonda, Haribatom Pantok Sabani, Lona Torom Sequina, Manipur Lady. Say saying Ibasingi or by platform Mama, Saganabagay Wakalonda, Hariba Toromasi, Sinangzaban. Nasiki Toromaduga Mari Lenana, Kurajam, Fulo Sanato Mana, Lisanitra Pangi, Sarengba, Saisapi Amadi, Saipan Basing da Ikaikunaba, Utkibagalena, Lyric Tarit Amasu Fonki. Jiribam ki Sakot Horangi Damakta, Jiribam da Manipur Lenga ki Makok Thongbo official sing, Cabinet Minister Sing Amadi, MLA Sing Lakumatam da Jiribam da Leriba, Paumi Sing da Pau Pibiu. Lenga na Paikaliba, Sakot Horangi Tabak Sing da Saruk Yabagolenana, Miam da Pogdam Zagahana, all Jiribam Walking Journalist Union ki, Cherolamana, Manipur ki Chief Minister and Viren ki Puning Sing Silakli. Cheroladun Makataribadi, Ngasi Forest Minister TH Siam Kumar, Jiribam da helicopter Tongduna, Imphal de Paumi Kangu Amagolena Laki. Paumi Sing Aduga Lena, Pauloba Satok Sasin Toki. Madumang Unina Tagachay Adubu, Jiribam de Leriba, Paumi Sing da Pau Amata, P. the Bagitong, Ashidi, Jiribam de Leriba, Paumi Singbu, Mirai Bagitong, Herkli. Sana Konung Utra Sanglen Sinduna, Numitarani Chukna Satarakiva, Uno Kunde Hunbatorum Lushin Cray. Ta Sikitaram Doidage, Hongduna Kunitosh, Fauba, Sana Konung Utra Sanglen, the Pangtokiva Toramaduda, Mai Vatara, Mai Vichamaga Contramanga Amadi, Pena Asaiba Taramana Saruyaki. Umang Lai Haraubada, Sinpangli Vasingna, Sanagadaba, Chana Kangon Kia, Kananeva Amadi, Nona, Lagi Togol Tonova Kondara Libakada, Umang Lai Haraubuge, Chana Patapka Tapitambiki. Puno Konde Hun Basida, Saruk Yahan Jaraga, Koinundang Hol Toraga, Hai River Toromasi Pangtokse, Aduna, Koitangai Padana, Lamdamasi Ladyba, Kanglay Haraugi Machat Asi. Manava Mata Puruk Nabahot Navada, Equi High Riba, Masida Sinta Bangbi Riba, Amaiba, Maibi, Rigipena, Save Singsi Todang, Saubu Maramna, Equina Mapungina, High River Toramasi Bangtok Sabani. Ngasi ayu pung tara khare helak padwai da akang naba pawma phongbadage Indo Myanmar border mayada nipum doi suba Assam Rifles amadi Moregi commando gi kangbuna thibahumba gi thabak chathabada Pripak Pro gi second lieutenant ama fagat khre. Fagalabami adugi mamingna Ahibam Ravi Atopaming Newton Chahi Kuntra Mathoi Apokpa Laikhidraba Ahibam Mangi Kawi Wangjing Awang Laikai Dagini Hairi Farbami Adu Logi Matungina Paikat from Tokpa Tabaksing Paikanaba More Police Station the Sinakre Thasiki Tarani Pangi Ayupung Mapan Makaram Tapamatamda Imphal More Lambi Paringi Kongkang Dagi Mafong Kangdana Mangkiba Iram Sifai Awang Laikai Dagi Amom Utamjet Chahi Kunipan, Nasi Ayuk Asiba Haksang Wina Fangmangam Kray.
Thobal District Police na Pangal Students Organization PSO All Maitai Pangal Students Union Manipur Amsum Amadi All Manipur Muslim Students Organization Amsoge Puna Kusam Naraga Lakliba September Tara Mangada District Takta Mahiroi Singi Oiba debating competition ama Lilong Haurebi College Pangtok Lagani Haina Thobal District Police na Thadrokpa Cherol Amana Hairi Cherol Asina Makata na Hairibadi Ahanba Oina District Takta Pangtok Doriba debating competition Asigi Mosana Law Enforcement Agency Sing Kaktana Mayai Ka Pachinjak Mutat Pangam Haiba Asina Oigani Debating competition asigi form Lilong Haurebi College agi fangani form pishin bagi aroiba matamna September tarag oigani Thobal district la riba mahiroi khudimangna yawbu yagadaba debating competition asigi ahanba manada seloina lupalising tara anisuba manana seloina lupalising taret aduga ahum suba manana seloina lupalising mangaga loinena sakang se amasung memento yauri aduga mari suba position dage tara suba phawbuna consolation prize leiragani haina saruk yariba participants sing da khanganle Imphal gi mafam kayada nongmagi oiba maukaithel kaba hangdokhiba gi matung ina ngasi Pisum Community YYL Club ta su maukaithel ka khre panba yabadi hokiba sahi lising ani 15 da thokiba laibak thiba thodok amadagi maugi silenau singbu KSA IPSA CLK Kil Pandam Kanglamai akom lupna puna khusanaduna Imphal gi tuan mafam da pochayo lakhibani mana masing yoliba maugi silenau singbu KSA gi thomisingna Singtam anigi mari sesinaba amadi amato oibagi wakalonda mateng pangki. Gawagi Madgaonda July gitang kunipandage kuntramathoi fawba pangthokiba Mohans Rang Mohotsab ta saruk yaruba poiraingan bi Film Production Arts and Culture Association PFP CPA gi artist singbu BB Nutrition Center Kasamthong Moirang Ningtho lerek machina sinduna thagat pafongdo pagaloinena harautyam okre. Thoramaduda BB Nutrition gi honor Brajaraz Sharma, Social Worker AK Shanti, Human Nutrition Center Sogolban Salam Laikai Honor, Vidya Lakshmina, Atoiba Lingpirapusing on Serugya K. Toramaduga Mari Lena, Poira Ingan B, Film Production Arts and Culture Association Ki Secretary Thonazum Asalatana Hai. Mohan Rang Mohotsab Hariva Festival Ashida, Lamdomasigi Artist Ama Oina, Serugyaru Basida, Mai Palpasi, Nungai Fawi. Makata na suhona duna hena mai pakpa malem da sak takpa ngamba artist kaya puthokpa ngamna ba hona gani haiba yauna wafam kaya phongdoraki mafam khudingmakta akhoi maitai haba jati ase sumaina competition khudingmakta ju haidi fast adagi goal mayam ama lawrak pase adum mi mayam ge mamangda adum ubirabaduni adu tasengna amuka ju competition gi khudong saba ama haidi athuba matamda akhoi gi September gi date 27 dagi adum akhoi utnabagi damakta haibire aduga athuba matamda hojigi competition ju chatlaga mathang competition om Delhi da su competition asigi yawbina ba aerobic exercise sigi akhoi da pause pibire adu Hayang Jiribam gi Babu Parada Laiba RK Sanatombi Devi Vidyalaya gi Auditorium Hall da Smart Society Jiribam Unit na Sinduna Role of Youth for Future Manipur Haiba Hiramda Special Lecture Program ama pangthokadori Lecture Program asida Manipur gi saknariba Social Scientist Dr. Dhanabir Laistramna Speaker oina saruk yagani Hariba thoram masibu Jiribam gi miyam punam saruk yabiu haina Smart Society Jiribam Unit ki Convener Priyo Kumar Mainamna Thadrok Pacherol amana khanghalakli Hojik amuk sanabagi pau phongbigani Thasigi kunma pandage mathang thagi ama phawba Bhopal da pangthokadaba Senior and Junior National Championship ta saruk yagadaba Bishnupur District Canoeing and Kayaking Association gi sanaro yangkhai nipan na saba team ngasi BJP Manipur Pradesh ki Vice President Moirangthem Asni Kumar nam thakre Hojing ngasi nungtinda phongna kiba Manipuri pawse singi maru iba pawmu puna yeminase Kanglei Faki Maira Sutona riba kukila lobo singa wari sananaba interlocutor A.B. Mathur Imphal da thungnare Manipur gi governor na Kihom Festival hogdokre Bebishana Mishigi Maira gi rally chatkre Sarkar ase lairaba singi yaugdrabara ina khunba singtagi oikrabra hangli MLA hatpada chenaba IM gi major fare Jiribam gi Bamboo Nursery Plant Farm Minister Syam Kumar na yengsinkre Nipu humdoi suba Assam Rifles ki CEO amadi major lokthoktrabadi August 9 dagi ban tawgdawri Bogzel Kihom Festival na Kihom Thariba Singi Punsigi Thak Hengat Hanbangam Lagani Governor Jennings the Accident Trauma Center Hangdona ba MOU Sahi Tauna Kre Manipur Sarkar gi Thong Yaning de MLA Humfu Kari Tauraga Lairi Radeshna Tungi Yumbi Sembada Ozagi Thaudang Sawi Radeshyam
Pandam Jenims ki ATC nongna semganaba MOU sign tawnakhre. Health sector khakta natana atopa hiramdasu mateng panghaningi. Chief Minister Salungpham Kang Thokchaugi nongna saba UP school sangakhre. Gun kayana leitenglaba angangsing puthokpagi tangai phadaba leire. Radesham Jiribamda Forest Department paikaliba thabaksing Minister Syam Kumarna haktengnana chatuna yengsinkre. Sangomgi MOU sign matam sangthana bahonari Hangkhalian Manava Moyon tribe pu kuki kanglubni haiba yaningde apikpa phurup sing naga kuki ni haina munaba leptri aroi bada moroiba pom kana fangbigani Tarani Thusuba State Level Pineapple Festival pangthokre festival asina lamdam masigi kihom thariba longmi singi punsigi thak wakhanan bangamgani haina Manipur gi Governor Dr. Nazma Heptulla na haikre Manipur Sarkar amadi AAI anigi marakta Jenims ki Accident and Trauma Center ATC gi darkar oiba equipment amadi furniture lainaba rupa crore marika lakh marifutra mari rongi senfam pinaba MOA ama hinjak pinakre Sirara Khongda hojik leriba PHSC ahen bathakta semganaba amadi cultural complex ama saragani haina Minister Jayant Kumar na thajaba pikre Funipange More Bangasi Ayuk Losin Kre, More de Leriba Assam Rifles ki Commandant Amasung Major Lokponaba Matam Thakre. Amadi Susana Riba Kuki Lalolup Singa Wari Sanana Bugidamag Interlocutor Oina Hapraba Evi Matur, Limit Marinigi Kungseta Infalda Tungakre. Ngasi gidi matang sida Manipuri Pau lajare Times of Manipur gi Manipuri Pau yingri bisung bamu kana kurum jari.